Feedback channel na tabiribasingbu ikai kumnajabag loinana channel asida taramnok sinjari. Ngasi January ki tang taruk ingkumja lising ani kunitoy sagol sa numit ki kumbin bapaw tabirasi. Sinthaningay oiba ahanba khongthang ama oina China, France, Russia, United Kingdom amasung USA hairiba nuclear khulai leiriba leibak manga asina apunba joint statement ama issue tawduna malemda nuclear khulai makhatana saba thingnaba amasung leibak singi marakta khulai lamjen tanarakliba asibusu thadokhanaba wafam hodokre. Nuclear khulai sijanariba leibak singna amana amada yeknaba oina khandanaba amasung atai leibak singdasu tamtiraba khulai makhal asi sijinanaba honaroidabani haiba wafam leibak mangagi joint statement aduda mayek sengna yaukre. China gi PLA troop singna India gi ngamkhai manung chana leiriba Galwan Valley da makoi gi national flag paihan khibagi video sing social media da thadoknarakpadagi rajniti gi oiba charangnaba kaya leirakhiba cheirakta Indian Army gi troop singnasu mafam adumaktada India gi machu ahum gi firal paihankhre. Hojik leibak asimaki ngamkhai ngagliba troop singna buffer zone wangmada leinari. Haukiba December ki tang kun mapandagi haudokiba Assam Book Fair ngarang nipani chanba numita handakta Sahitya Academy Award phanglakiba aiba Mrinal Chandra Kalita amasung Ratneswar Narjaribu taramna okpagi thoram galoinana Assamese culture gi matangda afongba khananainaba thoram amasu pangthokre. Haukiba chahi ani chupna mela asi pangthokpa ngamdana leikibada lairikpu pamjaba Assamese singda ningba kaibagi masak oiduna lakhi. Panba yai ingkumja lising ani taramapanda CAA gi ihau leikibana amahekna ingkumja lising ani kunmathoida COVID laichatna book fair asi pangthokpa ngamdana leirakibani. Guwahati gi Chanmarida leiba Assam Engineering Institute ki campus ta pangthokiba book fair asida publication board Assam amasung all Assam book publishers and booksellers anina khusamnaraga pangthokpani. Publisher chanika kunipan book fair asida saruk yari stall chanika kunipan gi manungda chanika taramapan chanika kun chanika kunmathoina yumlona baleibak Bangladesh Pavilion Dhaka na oiri. Book fair asi numitara nithoni chupna pangthokadabani. Dispur Janata Bhavan da ghus charubagi thodok ama thokre. Thodok aduda chenaba mioi adubu police na fagat kre lupa lising mari ghus charui haibagi maralda mahakpu fakhibani. Sima Devi kauba ghus charuba karmachari adugi bektagi lupa lising marputrama pansu phangbangamki. Assam ki Chief Minister Dr. Hemanta Biswa Sarma na hanasu ghus chaba singda matik chaba dandi pigani hainasu kayarak media singda unabada haikibasu laikhrabani. Mahakki lengakta ghus chaba singi mafam thamloi haina kayarak lauthokrabani. South Assam Range ki DIG oina IPS Konkan Jati Saikyabu khankre. IPS Konkan Jati Saikya hana 3rd APTF battalion gi commandant oina phampurami. Wakfa board na thokiba recruitment chatnaba yaroidaba recruitment ni haina All Manipur Mitai Pangal Students Union AMMPSU gi President Abdul Wazir na phongdokre. Manipur Press Club ta pangthokpa paugi mifam amada Abdul Wazir na makhata na hai tha asigi tang ahumda wakpa board ki maikaidagi recruitment laugani haina order ama thoki thokliba recruitment asida project officer ki signature yaudana thadorakpa maramna mathaki wafam sing asi haikibani. Ngarang January ki tang mga yum sa kaisi numit Guwahati Sri Manta Shankardev Kalakshetra da Manipuri People's Front Assam ki ahan Farmland Front asigi President Yengkom Upendra Namayay Tangbal amasung Front asigi Vice President Mari Matang Sitna Gaurakishore Layongbam Potsangbam Ras Bihari Thangjam Manilal amasung Ayakpam Kunjab Mohonsu Phambakta Lengsin ki President na Maira Chukatana Thoram Haudoki matungda Phambakta Lengsin ki ba ikai khumnaningai
ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯣꯟꯠꯀꯤ ꯃꯔꯨ ꯌꯥꯡꯂꯦꯟ ꯒꯧꯍꯥꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯂꯥꯏꯌꯣꯡꯕꯝ ꯏꯉꯥ ꯉꯥꯟꯕꯅ ꯂꯦꯡꯌꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯂꯣꯏꯅꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯈꯟꯅꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯂꯦꯡꯕꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯈꯤ ꯃꯇꯨꯡꯗ ꯃꯤꯐꯝꯂꯦꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯁꯛ ꯇꯥꯛꯅꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯣꯟꯠꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯡꯗꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯥꯃꯤꯟꯅꯈꯤ ꯑꯃꯁꯨꯡ ꯐ꯭ꯔꯣꯟꯠ ꯑꯁꯤꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯋꯥꯔꯦꯞ ꯀꯌꯥꯁꯨ ꯂꯧꯈꯤ ꯃꯇꯨꯡꯗ ꯐ꯭ꯔꯣꯟꯠ ꯑꯁꯤꯒꯤ ꯆꯠꯅ ꯄꯊꯥꯞ ꯀꯟꯗꯤꯁꯟ ꯁꯪꯕꯤꯙꯥꯟꯕꯨ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯌꯦꯠꯄ ꯂꯩꯇꯅ ꯍꯥꯎꯁꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤ ꯑꯃꯁꯨꯡ ꯑꯌꯥꯕ ꯄꯤꯈꯤ ꯃꯊꯪꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯦꯝꯂꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯁꯤꯡ ꯑꯁꯤꯕꯨ ꯇꯨꯡ ꯀꯣꯏꯅ ꯄꯥꯔꯃꯅꯦꯟꯠ ꯕꯣꯗꯤ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤ ꯑꯃꯁꯨꯡ ꯑꯌꯥꯕ ꯄꯤꯈꯤ ꯅꯣꯡꯊꯤꯜꯒꯤ ꯃꯤꯐꯝꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯑꯦꯖꯦꯟꯗꯥꯁꯤꯡ ꯄꯨꯈꯠꯇꯨꯅ ꯃꯔꯤꯛ ꯆꯨꯝꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯂꯧꯈꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕ ꯋꯥꯔꯦꯞ ꯃꯅꯤꯄꯨꯔꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞ ꯃꯅꯤꯄꯨꯔꯤꯕꯨ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯍꯟꯅꯕ ꯁꯔꯀꯥꯔꯗ ꯇꯛꯁꯤꯟꯕ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞ ꯃꯅꯤꯄꯨꯔꯤꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯄ꯭ꯂꯦꯟ ꯑꯣꯏꯍꯟꯅꯕ ꯁꯔꯀꯥꯔꯗ ꯇꯛꯁꯤꯟꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯃꯤꯐꯝꯂꯦꯟꯗ ꯈꯟꯅꯈꯤ ꯍꯥꯏꯅ ꯂꯈꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ AMPF-ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯂꯤ ꯁꯥꯟꯅꯕꯨꯡꯒꯤ ꯄꯥꯎ ꯍꯥꯟꯅꯒꯤ ꯐ꯭ꯔꯦꯟꯆ ꯑꯣꯄꯟ ꯆꯦꯝꯄꯤꯌꯟ ꯏꯒꯥ ꯁ꯭ꯋꯦꯇꯦꯛꯅ ꯁꯤꯗꯅꯤꯗ ꯆꯠꯊꯔꯤꯕ ꯑꯦꯗꯤꯂꯦꯠ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁꯥꯟꯅꯈꯤꯕ ꯃꯦꯆꯇ ꯀ꯭ꯋꯥꯂꯤꯐꯥꯌꯔ ꯗꯥꯔꯤꯌꯥ ꯁꯕꯤꯂꯦꯕꯨ ꯁ꯭ꯇ꯭ꯔꯦꯠ ꯁꯦꯠꯇ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯁꯤꯖꯟ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯇꯥꯏꯇꯜ ꯗꯤꯐꯦꯟꯁ ꯂꯧꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯥꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯅ ꯃꯥꯟꯆꯦꯁꯇꯔꯗ ꯆꯠꯊꯔꯤꯕ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒꯀꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯥꯟꯅꯈꯤꯕ ꯍꯣꯝ ꯃꯦꯆꯇ ꯋꯜꯚꯔꯍꯝꯞꯇꯟ ꯋꯟꯗꯔꯁꯀꯤ ꯃꯈꯨꯠꯇ 0-1ꯗ ꯃꯥꯏꯊꯤꯔꯦ꯫ ꯏꯟꯇꯦꯔꯤꯝ ꯃꯦꯅꯦꯖꯔ ꯔꯥꯜꯐ ꯔꯪꯀ꯭ꯋꯤꯛꯀꯤ ꯃꯈꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯏꯊꯤꯕ ꯑꯗꯨ ꯐꯪꯈꯤꯕꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫